Directorate of Handloom and Textiles na sinduna Manipur International Textile Expo Manitex 2025 November 9 dagi 12 fauba numit mangani chupna Nilakuthi da laiba Arvan Hatta pangthoklagani. Expo sida Italy, Spain, Japan, France, Bangladesh ki buying house yauna punna laibak tarana saruk yagadauri. Lamdam asigi singthaningai oiraba nat amadi culture ga mari lainaba handloom amadi handicraft ke pothok kaya utpaga loinana malem gi kaithel thigadauriba expo asibu lamdam asigi miyamna mapungphana saugatpiu amadi saruk yabiu haina Directorate of Handloom and Textile gi director Elangbam Jiterna appeal taurakli. Expo siga mari lainana Imphal gi lamphel da laiba Directorate asida paumi shinga akhanana unabada director asina kumja lishing ani taraga nipan dagi hauduna lamdam asigi handloom handicraft dyeing printing powerloom garment embroidery amadi traditional costumes sing utpaga loinana pothok sing national amadi international market ke platform ama fangnaba hotnaduna lakli. Expo asida mapan dagi lakadoriba buying house singi mihut sing dagi marketing order launaba apamba design khangnaba hotnabaga loinana pothok adu semduna export taunaba hotnagani. Expo asida buyer seller yauna tongan ba program kaya pangthoktuna brand promotion da ahenba mityeng thamgani hairakli. Expo asigi manung channa lamdam asigi weaver amadi artisan sing da state amadi central lenga ki makha da paikhatliba scheme amadi project sing khanghangani masigi mathakta bank amadi mari lainaba loishangi official sing yauba outreach program product diversification da mityeng thamba seminar amadi workshop kayasu pangthoknaba thaurang tauri haina director asina phongdorakli. Hoje Pavada, Italy, Spain, Japan, France, and Bangladesh buying house sing asi yaw ne habagi confirmation ai koi de lei punna koi yam trabada lebak taragi mathakta soidamaki handaki Manipur International Textile Expo si pangthok padam koi saruk yagani state le riba koi weaver artisan ni puthok chariba motif sing asi brand promotion tawdaba kanai kari BSM B2C gumba B2B gumba B2G gumba masigi buyer seller meet gumba akoi amaga pot leithok lesing gi matangda aina pambana sini nakoina puthoiba sini nakoina puthoi posida sigi quantity puthobang ngodra natraga sidagi khare hena quality da natraga mai finishing da kari tawrakanda yagadage masi akhoi pami haimar changwi madugi knowledge exchange mayam sing asi tawrbagi adungba koi platform ma khandaki Manitex 2025 sida koi madugi achoba koi objective amaga lona nap sinjabani.